ꯐꯌꯦꯡꯗ ꯍꯧꯖꯤꯛ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯠꯂꯣꯏꯁꯤꯡꯅ ꯉꯔꯥꯡ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯂꯛꯂꯦ꯫ ꯂꯣꯏꯅꯅ ꯑꯔꯥꯝꯕꯥꯏꯒꯤ ꯔꯣꯕꯤꯟ ꯃꯉꯥꯡꯅꯁꯨ ꯋꯥꯐꯝ ꯑꯃ ꯑꯞꯗꯦꯠ ꯇꯧꯔꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯐꯌꯦꯡꯗ ꯆꯠꯆꯔꯨꯔꯦ, ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯆꯤꯡꯅꯕ ꯁꯣꯔꯁ ꯑꯃꯗꯤ ꯐꯪꯖꯔꯦ, ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯔꯤꯕ ꯌꯨꯅꯤꯠ 45 ꯀꯃꯥꯟꯗꯔꯗ ꯐꯖꯅ ꯁꯤꯟꯅꯔꯝꯂꯦ ꯍꯥꯏꯅ ꯔꯣꯕꯤꯟ ꯃꯉꯥꯡꯅ ꯑꯞꯗꯦꯠ ꯇꯧꯔꯛꯈ꯭ꯔꯦ꯫ ngarang nan manipuri amana waheng lekai rural bank opposite ta gari mayam thugairam le hari waheng lekai rural bank opposite side ta gari mayam thugairam le ba du karigino hanglobada lambi chatpa nuai tabagini hai hari amade gari thugairi ba mioi adu nan manipuri ne su hari popi pambi mang tahan kre state amade central force yawa apan tim amana garang ukhul district ki LM block mulam amade songphel area da ekar sama gatara nipan pak saw ba mafam da tharaba popi pambi se yan thatuna ama ata thohat kre mafam adu da leramba lautang sang kunsu pai tha ki hari Karup Kudimak Imphal lakpada Kudong Tiba Tongningai Oidre haina Kokomina Phongdokre loina Kuki Kangbu Gidi Sangthok Sangsin Masana Thingjabani Meitei na nate haina Phongdokre Manipur da Khundariba Karup Kudimak Kuki Jobu Oirabasu Imphal da lakpada open oire Aki Tuzung Poningai amata laitana laksaba yare Ekhoine Imphal da Sangthok Sangsin Tawdribasidi Meitei na thingba nate Makhoine Imphal da Sangthok Sangsin Tawdribasidi Meitei na thingba nate Makhoi Masana Thingjabani haina Coordinating Committee on Manipur Integrity Kokomigi Convener Khorajam Athobana Phongdorakle Mahara Bakhatana Hai Imphal Open Oire Habsi Thadawgi Lusingba Michael Lamjathana Lusingba Kangbu Amada Imphal da Lakpada Harautayana Okiba Numitugi Mamangdagi Adum Haidana Lakaba Wafamde Imphal da Tamthiba Meeoi Amata Laitre Habsi Hairaga Lakrabani Hojik Oiriba Phiba Mase Chin Kuki Zo Zomi Mar Amadi Tongan ethnic group Singi Misamyam Singdi Ningthijana Khange Aikhoi Masal Khaidoknaba Yaroi Habsu Makhoida Adum Lai Adubu Mathakta control tawriba leiriba forcing haibadi separatist agenda puraga chaliba makhoina namthabiraga thambibane hadakta sumoregi hanage ADC oirambra Meeoi ama kangpokpida laikide mahaki haksang adu kangpokpidagi Imphal phawraga moreda punanaba paw pirakhi matamada adum chatpiyo nasagi naramde haira kokomina phongdokhi adubu makhoina haksang adu Imphal phawraga purakhide madu potuna laikidabagi imung manungi Meeoi singda athingba pibadagini Imphal da chatkadoriba si nakhoi taragani thoi Trom doi hat pi khigani haina tamthina ki hanki maduna maram oiraga makhoi Imphal phawraga lakhide haike mahana makhatana hai Imphal da karimata tawroi haram phawba kotuna makhoigi aningba apambagi mayokta charhandanaba Kuki jogi phorupsingbo athingba pibane Imphal da kariguma makhoina chatluragadi makhoigi agenda kairagani haina kotuna khankibane kaloki irang asina maram oiraga Manipur da internally displaced person lising home phurom asigi manungda lising ni phurom de Kuki jomi marna singbane aduga ataigi de lising kunrom tani makhoigi IDP singna leliba punsi marel adugidamak Kuki supremacy singna kalimata wabide oiraroidaba dimanda miyamda thajaba piraga irang saganaba honai hainusu maransikhi Buffer zone lan sinduna chingi lamda Meitei IDP sing hanjilakpa yaroi haina Kuki National Organization phongdorakre Kuki Jo amasung Meitei community anigi marakta pamdaba hingsagi tawdosing thoktanaba layaki thorang makhada thamkiba buffer zone gi kangwon thugaiduna Meitei IDP singi sarukta hanjilakpa yaroi Meitei IDP sing torbungda sanglakpa yaroi resettlement tawge hairabasu Bisnupur district ki manung sanba tampaki sarukta resettlement tawgadabani haina Kuki National Organization KNO gi wangangwai Silent Hawkim na phongdorakle Dr. Silent Hawkim na wapamasi power corridor da phongdokibane Silent Hawkim Kuki Jot gi tokhaiba union territory ama demand tawduna Ministry of Home Affairs ko wari sanabagi thabak sathariba sida saruk yaba misangne mahana phongdorakpada Meitei IDP sing the resettlement tawba haibase constitution gi article 371C amasung hill area committee HAC gi authority bu singnabane article 371C amasung HAC animal tribal land rights amasung tribal gi demographic ko protection piribane mahana makha taraduna hai upai ama tawduna state langak semba pambana ngawraba kangbu kharagi yaka yenglaga ingtap hanjilakpagi mingda article 371C amasung hill
Area Committee की Authority bu ikai khumnadana Bisnupur Deputy Commissioner na Meitei IDP sing Torbungda hanjilnaba thorang tawkhibane amadi tampaki IDP sing bu namduna singda resettlement tawhanaba honarakibane asiguma constitution bu violate tawba thawng Kuki jo miyamna yaroi hairi Meitei IDP singda amohana khunda hananabagi thorang asi senbada Meitei Civil Society Organization ama oiriba kokomina mangzul thana thodang laure state sponsor ethnic cleansing gi saitheng nangliba Kuki jo miyamgi thajaba yaba security guarantee gi wafamna thairaga Meitei IDP sing resettlement ki thorang torpa haibasi nauna community anigi marakta hingsa gi thodok sing thomna basinbade tha asigi tara taruk ki thodo adu Manipur dagi president rule asi lokthokraba matung kali tarokani haibagi ahanba warning ni haina so phongdorakle maram asina kokomina lusingduna voluntary oina buffer zone lanselakne ba Meitei IDP sing lokthoklaga makoibu Bisnupur district ki manung valley area da thamgadabane Manipur lega nasu Tinthaba Taudana Meitei IDP sing asi singi area dagi lokthokigadabane Meitei amasung Kuki jo community anigi safeguard ki damak Government of India na temporary oina buffer zone asi thamkhibane buffer zone ikai khumnaba haibasina amana amagi marakta thajaba hanjilaknaba amade pamdaba hingsa gi thodok thoktanaba amatangairaba lambi amani haiba wafamsu phongdorakle buffer zone lansilakpa haibasi soibadagi tawbani haina lauroi thawoina singnabani haina lawgane amade hingsa gi thodok nauna thoknaba invite torpani haina lawgane yumthangnana leminariba community singa nungsi sanana leminaba haibasi Kuki jo community bu constitution na sabsana safeguard piraba matamda oithokane haina silent hakimna phongdorakle Laingak semnaba legislature singna kanna honari haina MLA sapam rajan na phongdokre state asida tangdu laitaba hanjilaknabagi amatangairaba lambidi hingsa gi lambi thadokpane hingsa thadokpanatana atai lambi laite haina konthojam kendra ge MLA sapam rajan na phongdokre loinana athuba matamda miyamge popular government ama semnaba legislature singna kanna honari haina su miyamda thajaba pikre wafamasi yuremam awang mamang laikai apunba sakhot thaurang lup Sapong lakibagi chahi taraum de bapung pharakpaga mari leinana garang apunba sakhot thorang lukki sanglen da pangthokiba foundation day gi thoram da saruk yaraduna MLA sapam ranjan na phongdokhibane MLA na makhata na hai lenga ama semba haibasi hekta khudakta semba yaba nate BJP legislature sing amadi high command sing punna tara thokna aphapata khanaraba matung semgadabane handak BJP gi legislature sing Delhi the central leader sing na kauraktuna punna phaminatuna wari sanaba haukiba simak asauba khongthang amane Manipur miyam gi apamba central leader sing na sumayek sena khangi central leader sing na athuba matamda Manipur da popular government ama lakna bathabok paikhatpa su haukre miyam na su BJP lenga ta thaja Tamio legislature se pau phawdok naduna athuba matamda lamdam asida tangdulai taba hanjilakna bakanna honare haukibana haukrabasu matung tarakpada de hingsa gi lami thadok minaduna Manipur da mahusagum tangdulai taba poraktuna punna nungsi sanana hengminana bahona bena se hanuso MLA sapam ranjana miyamda apil tawke Border fencing kakthad lambagi thodok yengsinaba MIC gi Border Management Secretary Meitei da chatkre India laga ki Ministry of Home Affairs MIC gi Border Management Secretary Dr. Rajendra Kumar IAS na Kuki khulai paibasuna border fencing kakthad khibagi thodok yengsinaba Manipur da lakhraba matung ngarang Meitei da chatkre hairi Indo Myanmar border gi mafam ani da Kuki khulai paibasuna tongan ba matamda border fencing kakthad khibagi thodok adu haktengnana yengsinaba lakhibane Rajendra Kumar nahan Imphal da yareklaba matung ngarang Meitei gi damak Imphal thadokre mahagi khongjat asida ahanba oina matam kharagi mamangda Technopol district ki Meitei police station na konba border pillar number 77 manakta leiba Assam Rifles ke manakta yungba border pillar gi yot makhong kakthad ki ba ma di district asigi tongan ba mafam da chathariba border fencing gi thabak sing yengsingani hairi makhata na Indo Myanmar border pillar 67 ama di 68 ka Lona Basander district ki manung sanba Mosam police station na konba Jangpoi village ki area da makhong yungba loiraba fencing gi sarukta gi meter samoga yankhai da gi chani rong gi saruk kakthad lamba dusu yengsingani hairi panba yabadi thasigi ahinglong yaida Kuki khulai paiba singna pillar number 67 amadi 68 ki lonaba mafam ama oiriba Jangpoi village ki area da fencing kakthad lambagi thodo asi ki matangda Mosam police station na case ama lakhotpa laikhabane loinana thodo asi ki matangda tongan ba media singda yawnarakpagi matungina mafam adu da hana ngak selamba taratare suba Assam Rifles ki mathakta BSF ki ahenba parcel sing deploy tawkhre hairi adumok hauju phawbugi oina kakthad lamliba fencing adu amohanna yungkhatpa laitre hairi
Human Resource Development ta mateng pinanaba Japan gi kangbu ama Manipur da thunglade hairi Human Resource Development amasung atai maru oiba sector singda mateng pinanaba thabak lokhatnaba Japan gi kakwa da gi mihut kangbu ama Manipur da thunglade official oba khongchapta lakhiba Japan gi kakwa Prefectural Assembly gi mihut kangbu aduna Manipur gi Chief Secretary ga unaduna wari sana khrei bifamadu Manipur government gi Skill Labor Empowerment and Entrepreneurship gi Secretary Su Sarugyakhi Kongsada tugi manumsana all secretary ta ngara additional chief secretary trade commerce and industry na share lauduna Manipur government gi makok thongbo officers sing sarugya duna Japan gi mihut sing aduga mifam pangthokhrei mifam aduda Manipur amasung Japan gi kakwa ani gi marakta tongan hiram sing da mateng pinanaba gi matang da kupna wari sanakhe Japan gi mihut sing adugi maikedi gi hojik Japan gi kakwa da mapaleba ki human resource ki mathau yamna tabaga loinana hiram masida Manipur ga cooperation pinaba si yamna maru oiba ama oide maroine agriculture forestry construction manufacturing wholesale amasung retail trade accommodation and food service social welfare nursing care hariba lam asida cooperation pinabagi apa amasung thamkhe Japan gi mihut singi khongsara sina Manipur amasung kakwa ani gi marakta employment skill development amasung institutional partnership pinabagi khudong saba leiragani nakalani gi marakta yanabaga loidana ikuidana sabsaba thaurak ama lokhanabasu mihut singa duga Manipur lenga ani gi marakta yanakhi haire Governor Chairman Oiduna Nauna Semlak Liba State Level Committee da MP Sana Zawbana Thajaba Thamlakle Manipur gi lolbu India gi classical language ki thakta chalhannabaga mari lenana mathau taba thabak thoram sing paikhanabagi dabak Manipur gi Governor Arjun Kumar Balana Chairman Oiduna Nauna State Level Committee ama semkhibaga loinana Nauna Semlak Liba State Level Committee asina Manipur miyam gi yengduna Manipuri lolbu classical language ki thakta chalhannaba sabsaba khongthang lokhalakani haibagi thajaba thamli haina Rajya Sabha ki MP Ningthau Sana Zawbala semana phongdokre MP Sana Zawbara mahaki Facebook account na thagalakwa warolamada Manipuri lobu classical language ki thakta lakto hannabagi damak mathau taba thabak sing paikhatnaba state asi governor na matam chana miyeng sangduna state level committee ama semlakpa sida puni nupsiba phawi loinana nauna semlaba committee sida thajaba thamle harakle Sana Zawbana makha taraduna aikhoigi imalol ase classical language ama oina lauthokpada mathau taba masang mathong khudimak ama tawatna leirabasu hojik phawba union government ta recommendation thadabana aikhoina phangpham thoklaba dibana se hojik phawba phangdana lakpane North East State amasu oiliba Manipur ga punna Nepal suba schedule da leminariba Assamese de India gi classical language ki thakta chanba ngamkhre adu moinamak India gi classical language oina lauthokpinaba mari leinaba singda taksenduna lakpade Assamese dagi aikhoigi Manipuri lolna halibani hojik phawbagi oina Indian Constitution gi Nepal suba schedule da chanbata natana classical language oina lauthokraba lol singdi Tamil Sanskrit Kannada Telugu Malayalam Odia Marathi Pali Prakrit Assamese amadi Bengali ni haidi Manipur lenga ki Commissioner IN Culture and Gyan Prakash na thokiba order amada state lega na kumja 2024 gi November 18 da thokiba order amabu nauna semdoktuna Manipur gi lolbu India gi classical language ki thakta lauthokhan nabagi dabak mathau taba thabak sing paikhanaba governor na chairman oiba state level committee ama semle hana lauthokibane MLA Lezamang Hawkipna Thinko Hanglap Road ki phibam yengsin khrei Susanpur district ki Thinko Hanglap Road ki phibam Hanglap kendra ki MLA Lezamang Hawkipna yengsin khrei hairi Bharat Infra Private Limited BIPL semgat liba lambi asigi yengsin khongsat aduda kangbai amasung Hanglap ki SDO Mangthin Thangate BIPL ki project manager Ranjit amadi site engineer Saugata Datta yauna Hanglap subdivision North Eastern Council ge makhada Hanglap subdivision Association Kuki Students Organization Hanglap ki mihut sing yaukhi North Eastern Council ge makhada paikhaliba kilometer 13 rom sangba lambi asi Hanglap area da laiba khonja sing gi maru oiba lambi oiduna lakhibane hairiba lambi asi quality leina semba galoina company na loigani haina thakiba matam ge manungda semba loisinaba MLA na poktak pi ki tungda MLA asina Hanglap ta chatura mafam adu gi khonja sing ga awanwai wari kya sakhi amade chawkhat thaurangi matanga thabak kya paikhat kani haiba gi thajabasu pi ki hairi Ngarang Kuki khulda bom pukhaiba gi thaudokta anga ahum sokle
ngarang nungthil pung ama khara helakpada Kaching district ki palelga tainana leiba Tengnopal district ki Meitei Kuki khulda bom pokhaibagi thaudokta masimanau yauna anga ahum sokle hari soklaba angang singadudi ngamngun mang haukip sahi nipan apokpa laikhidraba haukolen haukip hengam hau baite sahi tara apokpa dauthang baite amadi mahaki pokpinaba manau nupa zamgun sel baite sahi nipan hari soklaba anga ahum adu palelda leiba kunga taruk suba sector Assam Rifles ki KM ta leiba hospital da pukatuna laikanare makoi hum asigi manungda amadi phibam khara lura so e hari hauju pawbi oina bom adu matau karamna pokhai kebano habigi sapsaba paw phangba ngamdrabasu 51 motor cell ge ariba bom angang sing aduna paiduna sanarubadagi khanghaudana pokhai kiba oiramba yai hena panare thaudo asigi matangda Tengnopal police amadi kunga mathoi suba Assam Rifles ki parson singna mafam adu da yengsin khibaga loinana thaudo asigi matangda thijinba haukre hari Myanmar ge election ga mangoinana Sagang region da military kanguna numit humne air strike chathabada Meeoi kunga mari ki mathakta sire hari